Mana masing kharadi hingna sabana hena fai. Mana masing sabana haksangi arumba hantanbada mateng pangbaga loinana kanaba nutrient pumnamak haksangna loksan mangami haina mioi ayamana thajanai. Adubu irritable bowel syndrome IBS natraga atai digestive problem mayoknaba mioi singdadi ahingba mana masing amata sabiroidabani. Ahingba mana masing sabana tummangamdabagi kudongchadaba kaya maram mayokna halakpa yai. Chinjak makhal khudingmak thonglaba matungda haksangna tumhanbada laina thoi. Mana masing oirabasu thonglaga sabana hena faba heli. Khwaidagi fabadi thawda tawba ngawbagi mahut isam samna isingda phutlaga sabani. Mana masingda pakpa mahik matai pumnamak thongbada loina sikiba maramna sabada haksang songningai oide. Isingi matangdadi lumbu saba ising thakpana khwaidagi faba heli. Kalenthagi saraba matamda oirabasu refrigerator da hapa ayingba ising thakpagi mahut lumbu saba ising oina thakkadabani. Masina saba tumhanbada mateng pangbaga loinana khong hamba nungai heli. Lumbu saba ising thakpana igi sel phagalhanbaga loinana haksang manungda tungsinduna leiba amolakai amadi phet pumnamak lauthokkhibada mateng pangi. Khong hamba sangngaidaba amasung puknabagi thawong ase ayamba matamda aikoina saba thakpagi mawong matauga naknaba mari leinai. Saba thakpagi mawongda asoiba leirabadi irritable bowel syndrome IBS oihalai. Large intestine colon thiril asawbada asoiba leirakpadagi khong hamthaba puknaba khong hamba yadaba puknungsit kaba natraga puk kangkhatpagi thawongbu irritable bowel syndrome haina khangnei. Miyoibagi intestine da mahik masing thingamdana lei masina saba tumhanbada mateng panglibani. Hairiba mahik sing aduda akaiba pigadaba thawong laukhatlurabadi irritable bowel syndrome oihalai. Kanagumba miyoi amagi intestine da thiril da leiba mahik hengalakpa natraga hantharakpa matamda irritable bowel syndrome gi khudongchadaba thohalai. Intestine da leiriba mahik sing adugi manungda kanaba amasung kanadaba haiduna makhal ani thaidoi. Kanadaba mahik masing hengalaklagana kanabana masing hantharakpa matamda irritable bowel syndrome oihalai. Haksangda anaba ama leirakpa matamda fahanananabani haiduna sariba antibiotics na intestine da leiba afaba mahik hatokhibadagi khudongchadaba se oihalakpasu yawi. Large intestine thiril asawbada asoiba leibadagi oihalakpa irritable bowel syndrome haibasi miyoibana toina mayoknariba khudongchadaba amani. Masina maram oiraduna puknaba nungsit kaba puk kangkhatpa khong hamthaba natraga khong hamba yadabagi awaba mayokna halai. Saba thakpagi mawong semdokpaga loinana punsi mahing hongdoklaba matamda irritable bowel syndrome gi layong tapna hantharai. Kanagumba miyoi kharadi hidak langthak sabagi mathau tabasu yawi. Layong uthorakpada mi amaga atopa miyoi amaga manade. Khwaidagi toina uthorakpa layong singdi puknaba nungsit kaba puk kangthorakpa khong hamthaba khong hamba yadaba amasung khong hambada anangba mahi yaurpa sinasingbani. Layong hairap manaba atay atopa laina kaya maram leiba maramna hiram asigi matangna ningthina khang hairaba doktor amaga tanaba mathau tai. Khudongchadaba se mangjaunana ngakthoknabagi matangda laukhatpa yaba thawrangsingdi mana masing hingna sadaba yu thaktaba maiku sinadaba saba thakpagi matam naiba haksang sajel tawba ising marang kaina thakpa amasung tumba amadi yahobagi matam naibani.